Arambai Tenggol Amadi Miyamda Thounaojam Brinda na Yumpham Yoadaba Wapham Fongdoklubagi Lalle Haina Sengdokhre Haukiba me ahumdagi haurakhiba irang ase Arambai Tenggol na Churachandpurda changchinduna yummai tharubadagi haurakibani amade kuki nupi ani mapi thongdana khongoinakhiba adu Arambai Tenggol gi thongmisingna ni haina Yumpham Yoadaba maral kaya siruba Thounaojam Brinda na khudam sangdam puthokpa ngamdabadagi Arambai Tenggol Amadi leibak miyam gi maphamda Lalle Haina Sengdokhre Haujik thokliba leibaki irang asiga mari leinana Thounaojam Brinda na Arambai Tenggol gi mathakta maral kaya ama sibagi viral video amada Yumpham Yoadaba ngasi ayuk pung 12 kuntra rom tarakpa duaida Arambai Tenggol gi lusing purel korongan ba khuman yauna Arambai Tenggol oi kayana ya school da leiba Brinda Thounaojam gi yumda thomjinkhre social media da viral oi khiba video aduda Arambai Tenggol da sikhiba maral sing adugi chapchaba khudam sangdam puthoknana ba Arambai Tenggol gi maikai dagi khangan khe maduda Thounaojam Brinda na Arambai Tenggol da siriba maral sing adu Yumpham Yoadaba Wapham ne Arambai Tenggol na me ahumda Churachandpurda changchinduna yummai thakiba leite loinana kuki nupi ani fi thongdana khongoina khiba adu Arambai Tenggol gi thongmisinga hiram amata da mari leinade haina Brinda Thounaojam na phongdokpaga loinana Arambai Tenggol Amadi Miyamda Lalle Haina haijakhe